Hello everyone. Ngasigi video se khatang tongale ko aina hangai sembaga sisu aina khatang aina khara khangba khara tammu ba khara aina mayam da share tawning dana semba video ne sise nahandi aina post tong matam da kaino gi akhoi gi birth stone gi happet tawbane ado sida ngasi ahamba gi oina singhara sigi ai happetang share torke ko mayam da singhara sigi hadi karamba stone chana ge habado mado hadi khoi birth stone gi matungina mase ruby sibiyo ko singhara sigumba oiragadi adu ruby do kamaina rati kya sigadabno khotkadabno ado karam kanda sigadabno habado adu mayam do share torke ngasi ado weight se kyam leigadabno habada ruby se 5 to 8.5 rati na haibane adu targo exact chap chana haidi result phangange hairagati akoina samna hairabada 60 kg lumena khallase isa se ko 60 kg lumagadi 5 rati gumba haitare 60 kg by 12 60 sida haidi 12 na divide tobiraga adumaina haifetang calculation do ai haifetang sida budi irakke ko mention torke kamaina calculate tawgadamno haibado akhogi kilo train thoiga rati amaga adumaina chang do haifet manana haitare adumai mawongda calculation fazana tawbigadabane aduga kaigomba working professional oiragadi ruby siba yam phaiko yam growth yamna leini aduga academic success kumba angang gumba hadi college tamba khotpa adumaina leiraga su moisu dum siba yai ko ruby se aduga atopa mana kamaina tawgadagi hoyi relationship problem leiraga su ruby gumba siba se personal relationship kumba se yamna smoothly chatpane si se adagi akhoi kaigumba health problem leiraga su ruby se dum resolve tawbane health problem gumba leiraga su ado leo khatang nataba koi singhara si gumba khatang nataba mes ka akhoi gi dhanu rasi su dum ruby se siba yai ko moi da su akhoi na dum suggest tawe do kamaina sigadamno kai kamain tawgadamno hapetang hairake sida akoina sangom ahingba khara lobira se ko keno chamas mari gumba ahum mari gumba duga ising asengba khara dagi tulsi mana khara aduga khohi khetang ama kitang kitang chamas ani ni muki changda ahum muki changda aduga nung se khudop to saba loira kanda sai khoina semi ba mahi du da tingbi ba tari ising ne sangom ne khohi ne dei tulsi mana kai ka mayam thepado aduda minute kun dagina pungai mu kai mu ayukta phajana chamthok piraga aduga kari metal na kari tawada ga da copper natraga gold gumba da sabiyo ko ma se aduga siba matam da su sunday ayuk kumbada pung baro mamang kumbada dumaina siyo haina koina suggest tawe moise ado kitang ai tam tamna atopa Rashi ga adagi atopa stone ke ka do hapetang ai marakta asang matam da hapetang share tawrake mayam da ado ruby si base no professional growth kumba adagi academic ta yam phabane to try to bi bai ko si so comment dum ibiramo karamba kani nunggumba khangninga zum haibiro natraga jo khogi problem gumba leraga jo haidi aigi si thabok se oide haibna chingba kamaina tawgadage adumba mayam dum share tawbiro aina akhang boi taraga dum reply tawjarake mayam da